NSCN-IM ni Chingnabasingna kidnap Toukhiba Tata driver ama Special Commando Kangbuna rescue Toukhre. Ngasi nungthil pung 2:30 rom taba matamda National Highway 37 Imphal Jiribam lambi paringge None district ki manungchanna Maryland hairiba mafam asida Tata gari amage mamangda yamna chingnaningai oiba mawongda angang ama lairamba ubada Special Commando gi Kangbuna angang aduda wahong pahong chathabada mahaki lakminaba gari driver adu khulai paiba kharana Phaduna Toukhre haiba khangba ngamkhe khudakta Special Commando Kangbuna kidnap Toukhiba gari driver aduge khongul libada khulai paiba NSCN-IM ge kadarni Chingnabasingge makhutagi kanba ngamle lalhauba sing aduna nanthokuna senkhre haire kanba ngamhoraba gari driver adugi maming nongyai mayum Firoz Khan sahi 38 apokpa Abdul Kalam Kauwe Lilong Turel ahanbe boroi makhongdagi ne driver asina police ta phongdokbagi matungina de IM gi kadar ane aduna mahakpo pharaga get pass ke paisa piyu haikhe maduda mahakna paisa yaugde haiduna atopa miyoy amadage call tawraga lupa chamnga pekhe masigi matungda gari gi chahi amage tax ki senpham pigedabani haina demand tawkhe senpham adu haujikti mahakna piba ngamloi haijarubada wakokna kanduna nangal kamlak amade khutki sarukta phukhe loina mahakpo phaduna nongmai chindolda pukhibane Special Commando gi Kangbu thengnaramdrabade mahaki punsi kari oigadage haibagi akiba du phongdokhe loinana Special Commando gi Kangbu bu driver asina ngamkhai leitana thagatpa phongdokhe police Kangbuna driver amadi mahaka loina riba nupa macha ani adu Imphal da puraktuna tekta kaidana mayumda yahonkhre haire lawbukta charu mai thaduna air pollution thogalle mari lainabasingna mijeng changbiduna mahausagi khalda singnariba sibu kanbiyo Lawlok paloikraba matung charu mapaising lawmisingna masa khangna amade khangdana mai tharakpa sina air pollution gi chang hengadhanduna akoibagi phibamda asuki matik akaiba pire hiramasida lainga ki mari lenaba loisangsingna mijeng changbiduna awareness piba matam chapchare hiramasigi matangda ikhoigi paumina hakthengnana lawmisinga wari sanabada asumna phongdoro e labukta charu mai thaduna utkhara lawphomda tahauba sina Lawphamgi oinadi khara makhaide saphai adubu masina akoibagi phibam amade miyoibage hakselda asuki matik akaiba pi haibaside lawmi ayambana khangnade loya lam oibanina yumthong ayamba sasan loinaba ngaktane lawpham singda saru mai thadokhrabade sasan sing asige machinjakti kadaidagi phangane umyumda loinariba sasan sing ase lamhangda thadokuna machinjak thijaduna chaba haibasi mahausagi khongchatne Maramsina sumna magi lokham singda paiba charu mai thadok naraklabade sasan sing aside karamna hingane masida sunatana hause charu mapun amada lupa tara yaurabane loinana charu mai labukta charu mai thadok piganu haibase mamangdagi hauna mari lenaba department singna lawmi singda hanjin haijaba wafamne maramsina mafam adubu koliba municipal council district administration amadi district police singna hiramsida mijeng changpham thoe Paurabi maikidage lawmi amana hai labukta charu mai thaba se lawpune hekta mai tharamgani haibase thajaba watle ngauksina banha singna labukta sanai yunaibada migi charu paiduna thamba kaya mai thaduna ahing yarekpa yaure masidagi sandoraktuna migi paiduna thamba charu sing pumba mai thadok lamba yaudaba natte haujeksu manipur gi lawpham kayada sanai yunaibagi thabak ase adumak chathare maramsina charu mai thabase lawpu singda hektamak Tyson basu langani haike fake encounter personnel tara taruki mathakta investigation chathanaba khangan khre haukiba kumja 2012 ke February taruk ke ahingda iroi sembada thokiba fake encounter ge thodok amada wahengbam jayanta kaubam yoyama hathibagi case ka mari lainana CBI na pikhalakpa final report ka khre amadi Manipur police ke inspector ama yauna police amasung Assam Rifles ke personnel tara taruki mathakta nauna investigation chathaba haunaba ngarang sip judicial magistrate Imphal West na CBI da yathang pikre ngarang court na investigation chathanaba yathang pikraba accusing adude matamadugi inspector wenamba P Sanjoy constable Z Khamjamung rifleman M Khaibi Yaklun CH Deepak K Brozen KHH Sundar sub inspector Posangbam Tarun Kumar Chabungbam Sanat Chauba Victor Elangbam Abung Yangkhom Kesorjit Major Bijoy Singh Habildar L Kamine Rifleman A Bimol
Rifleman GV Sagar Rutkude, Rifleman ZD, Kedoko Yosu Amasung, Major N Ranjan ne, Haidiba Court ki yathang ase Thodok aduge. Matangda CVI na pikhalakiba closer report adugi mayokta Thodok aduda laikhidraba miyoy adugi loina bi amade extrajudicial Execution Victims Family Association Manipur ifamna tharakiba protest petition amagi hearing chatharaba matungda laukthokhibane. Chathakiba petition hearing aduda CVI na langkhalakiba report adu kakhibaga loinana case asida senaba miyoysingni haina court na phongdokraba personnel taraga taruk adugi mathakta logi matungina prosecution section tawduna investigation chathaba haunaba khangankhe case asi amukhana thijinduna langla langjel amade achumba sing puthoknaba honabada lakhotpa yaba khongthangsing lakhotpagi ayaba pikhibaga loinana case asi higher court ta yaudringaida amade final charge sheet pikhalakringai mamangda mari lainaba report sing pikhalaknaba sukhangankhe fake encounter gi thokdok adu da laikhidraba wahengbam jayantagi loinabe wahengbam ongbe ina khunbigi protest petition aduge matungina kumja 2012 ke February 3 ta petitioner amadi mahakki mapuroiba amasung macha ani ga loinana sayang kurau makhongge asanba yum amada laikhi numit adugi ayuk pung 8:30 rom tabada mahaki mapuroibana tuition thiluraba matung nung laingoi lainanaba sel oina lupa lising kunthra puduna gari macha ama tonglaga thokhe halak mandabadage pung 8 lom tarakpa matamda phone tawduna hanglubada masak khangdaba miyoi kharana phare haina paudam lakhe pung 10 da mukhanna phone tawbada athubada halaklagani hairamlaga makhatana phone amukhanna paikhalakidai phone kayarak tawbada pairaktraba matung nungthil pung 3 rom taba matamda phone pairakhi amade thabak aruba ama chatle maramaduna phone tawrokanu hairamkhe pung 5 rom taba matamda phone adu switch off laikhi mapuroiba halaktabadage matangda police na complaint tawkhe adum oinamak mathangi numit February 3 ta masak khangdaba miyoi ama fake encounter gi thokdokta pause singda pau phonglakhe pause singa pau phongraba matungda rims ki mokta imung manungna chatuna yengsilubada asi bakchang adu wahengbam jayanta oiram khibane nakal amaromda investigation report matungina kumja 2012 ke February 3 ke nungthil pung 5:30 rom taba matamda tampaki lalholup oigani chingnaba miyoi kharana fayengi akoibada thoganingdaba thokdoksing thogananaba sem sare haibagi akaknaba pau police na phangkhe khudakta Imphal West District Commando Tara Suba Assam Rifles amade headquarter 9 sector gi team amana akoibada frisking tawkhe pung 3:30 rom tarakpa matamda singnaningai oiba mawongda motorcycle ani thaurakpa thengnakhe police sing adu ubada motorcycle ani adu mamai leiduna nanthoknaba honakhi haide police na tanabada motorcycle tongduna lakpa miyoi sing adu gi maraktage nongmai kapsilakhe police na handuna nongmai kapada mafam adu da miyoi ama khudakta sikhi aduga atai aduna nanthokduna senkhe khud thoknabagi thokdok adu loikraba matung thiba humbagi thabak chathabada asi bakchang adugi manakta registration yaudaba gari macha amaga 7.62 mm gi pistol amaga phangbangam khi haire ningsing bayabade thokdok ase yauna extrajudicial execution Victims Family Association Manipur ifam amade human rights alert HRA na state asida thokiba fake encounter gi thokdok lising amaga chamnga henba casing CVI amadi Manipur Police nataba mapangi special investigation team singna thigadhanbinaba Supreme Court of India da petition thakibane loinana court asina petition adu ayaba piduna case ase CVI na thigatpa hawhankibane aroibada tabiriba pumnamakpu thagatchare